खुरुमजरी एसटीवी पाउमिंग ताबी बिस्मु तराम नोकचरी अहंगद मरोद पाउ पलेल दगे ड्रग फाबगी केस एमएलए टीएन हाउकिप की मचान पा चेनर बदगी पुलिस ने ड्रग कोनन फारे पीएलए की बोंगी अटैक आर्मी मसीरे अहम सोकले अमदी सेकंड एमएम ट्रॉफी की विनर के एससी नंबुलेन ओइरे पाउ संदोरम पिजरी चरखिबा तांग कुनगमरीदा थौबाल पुलिस कमांडोना डिफेंस की पीआरओ ओइबा कर्नल चौधरी का लोइनाना मियोय मंगाना लुपा करोड़ 35 हेनबगी सुदो इफ्रिड्रिन ड्रग पुरकपदा फाख्रबा मतुंगदा मखाताना पुलिसना थिजिनबगी थबक चथबदा करबार अजुदा एमएलए टीएन हाउकिप की मचानुपा चेनरमदगी पुलिसना ड्रग कोनना फारे फारबा टीएन हाउकिप की मचानुपा साइकोलाल हाउकिप चही कुंथ्रामंगा लैफमना तुइबोंगी बी भेंगनमदगिनी हौजिक हौजिकना इम्फाल पुलिस स्टेशन की मनुंग चनबा ड्यूलालैंड लैबनी महाकी मयुमदगी सुदोय फ्रिड्रिन याउबा ड्रग स्ट्रेप लिसिंग अनि चहुम हुंफु अमदे एक्टामाइन हाइबा 500 मिलीग्राम की इंजेक्शन सिंगसु फागतके फारबा साइकोलाल हाउके ngasi थौबालगी सीजेएम थौबालगे डिस्ट्रिक्ट मैजिस्ट्रेट नौतनेश्वरी की ममांगदा पुथोकलबा मतुंगदा मार्च की तांग निपाल फावबा पुलिस कस्टडी द रिमांड लौथखरे ISTV न्यूज न फंगबा पाउगी मतुंगिना पलेलगी ड्रग फाबदुदा यावखिबा टाटा सफारी MN02 80369 अदु साइकोलाल हाउकिप की निहारी नुमित अदुदा फाखिबा ड्रग सिंग अदु साइकोलाल हाउकिप के जुलालेल द लैबा युमदगी हापलगा मोरे तमना पुरकपदा पलेल द थौबाल पुलिस कमांडो ना फाबनी हारी थौदोसिगी मतांगदा पुलिस ना मखाताना थिजिन हुंजिनबगी थबक चथबा होख्रे अमरोंदा पीआरओ अजय चौधरी अमसुंग महाक लोइनाबा मियोय मंगादगी ड्रग मयाम अमा फागतखिबा थौदोक अदुगी अकुप्पा वारोल पिरकनबा डिफेंस मिनिस्टर AK एंटोनीना आर्मी मिलिटरी सेक्रेटरी द खंगख्रे हारी बिहार रेजिमेंट के ऑफिसर ओइरिबा चौधरी लिसिंगनी अमगे जनवरी दा इम्फाल गी पीआरओ ओइना लाखे मसी ममांगदसु 57 सुबा माउंटेन डिवीजन ग लोइनाना इंफॉर्मेशन सिस्टम गी जनरल स्टाफ ऑफिसर ओइना थबक तोरमी हारी PLA गी बोंगे अटैकता आर्मी पर्सनल अमसीरे अहुमना सोपन नंगले थौदो असि ngasi ayu pung 8 खरे हेलकपा अदवाइदा चुराचानपुर डिस्ट्रिक्ट की मनुंग चनबा स्कॉटलैंड अमसुंग बंगला खुल अनि मरक्ता थोकिबनी ISTV न्यूज ना फंगबा पाउगी मतुंगिना 1/11 GR आर्मी कांगबो अमना पेट्रोलिंग चटलिंगैदा बॉम्ब पोखाइबगी थौदोक अदु थोकिबनी हारी थौदोदुदा लैखिद्राबा पर्सनल अदुदे वक कैलाश चही कुनगमापलनी महाग 107 इंजीनियरिंग यूनिट लेमखोंगी मियोइनी हौजिक हौजिंगना 1/11 दा एटेस्ट तौदुना लेबनी अशोकपा मियोइसिंग अदुदे लेंस नायक M सुनील कुमार लेंस हविलदार अमित तमांग अमदी सुबेदार बहादुर राज अमदी दोरा कोबा हुई अमसु यावरी सोकलबसिंग अदु लेमखोंगदा लेबा आर्मी हॉस्पिटल दा लाइकनखरे अमरोमदा बॉम्ब पोखाई हंदुना असियाना नंगन किबदो आइन थिंख्रबा RPF ना चथखिबनी हाइना क्लेम तौरकली लूप असिगी डिपार्टमेंट ऑफ पब्लिसिटी चीफ बंकिमना थरकपा चेरोल अमगी मतुंगिना 1/11 की GR गे कांगबो अमना खोंगना चलिंगैदा PLA गे स्पेशल वारफेयर टीम अमना बॉम्ब गे अटैक चथदुना आर्मी पर्सनल अमा सिरगा अहुमना असोपन नंगन की हाइरी अमरोमदा फेब्रुवारी की तांग कुनगमाथोई की निमिदांग पुंग 10 हेलकपा मतमदा चांदेल डिस्ट्रिक्ट की साइबोन खुनगी मयादा कैंप हांगदुना लेबा कुनगमरी सुबासाम राइफल्स की मथकता चथकिबा अटैक अदुसु PLA गे टेक्निकल कमांड ननी हाइना जेरोल असना क्लेम तौरकली थौदोदुदा असम राइफल्स की माइकेदा असियाना अमदी असोपन नंगन की हाइना जेरोल असना मकाताना खंगलकली अतोपा थौदोक अमदना ngasi लम्फेल पुलिस स्टेशन की मनाक्ता लेबा BRTF की मनाक्ता सक्ति लेबा IET अमा लेरमबदगी लम्फेल पुलिस अमदी बॉम्ब एक्सपर्ट कांगबुना असोयंगाम यावदना लौथोकलगा लम्फेल गी डंपिंग जोन दा पुंग 9 मिनिट यांखै ताबदा सोयंगाम यावदना पुखाइ हनख्रे हारी VDF की दाबी सिंह पीद्रबदी तांग कुनगा निपाल दगी थबक तोकलगनी हाइना ऑल मणिपुर VDF वेलफेयर एसोसिएशन अफ फोंदोखरे थागी ऑनरेरियम मतमगा चानबा मोंग हेनगलु हाइबा दाबी यावना अतई दाबी कया तालदुना चंगसिलक्पा खोंजंगी सरुक अमा ओइनंगसी कैशांपाट लाइरेंबी कम्युनिटी हॉल दा वाकन मिफम चथखरे वाकन मिफम अदुदा तोंगान तोंगान बा VDF पर्सनल सिंगना सरुक याखे वाकन मिफम गी मखा तारपो ओइना चीफ मिनिस्टर बंगलो तमना रैली अमा चतखे रैली अदु इम्फाल वेस्ट डिस्ट्रिक्ट पुलिस की टीम अमना गवर्नर ममांग दा थत्तुना मखोई गी मिहुत खरा खंदोकलगा मेमोरेंडम पिसनहन बे हंके तुंगदा वाकन मिफम मखाताना चथखे
Wakan mifam aduda service security thamu BDF singbu aranba mongda sizinabigano honorarium matamga chanaba mongda hengal u haiba warol sing placard singda eke association gi mihut tombana lagriba tangkun gani pal phawgi manungda makhoigi dabi sing pidrabade thabak toklagani haiba wafam phongdorki BDF कोई हाइबदी प्रजा मयाम की सेवा तौदना लाई अदु मखा ताना तौबो ngमगी राइट टू दी अखोइद लेद्रे हाइना अखोइना खनगनी मरमदी कैनो हाइबदी अखोइना फंगिबो तोलोबसे थामदा लिसिंग अहुम हाइबसे नोमदा चामगी चाब थागा लुपा चाम खक्त कुसुमन चाम खक तौबसिना अखोइ इमुंग मेंटेन फैमिली मेंटेन तौबो अखोइ ngमजद्रे हाइबसे थंजरगा Handak Manipurda mapaldagi pusilakpa drug sing toina fagalakpa amadi Imphaldagi moreda pukhigadaba yamlaba drug palelda fakibagi matangda ngasi Kaisampata leba Nipkogi office ta paugi mifam ama pangthokre Manipurda leba tongan ba Imalup Singh Satragi Sansthan amadi civil society organization singi mihutchingna saru yakiba paugi mifam atuda ima singna phongdok nakibada airport ki thodok loidringeda handak amuk army ki PRO yauna Palelda police commando singna phaba asina takpade asigumba drug ki karbar asida army MLA amadi mantri singna drug karbar da yaure habesi mek sengna takle asigumba karbar asina hogalakliba angang singbo manghan gadore miam hupna asigumba thaba asi thingodrabade mirol sing asi phawba amang bakaya oiragani Manipur sarkar nanga si phawba drug ki mapu hausi phawba phada bahibasi angam athau MLA amadi mantri sing yawe habasi takle drug ki mapu sing athuba matamda puthoktrabadi makha taba khungjan kaya changsilagani hairi Manipur sida mantri madwan sida leiribase ai gi leibak si sembiri bra sempoi bra angang mangna bra guli pijaraga hatori bra mantri palak ba khuring maki amana palaga phagadra amana palak phagadra haraga moi masena praja hato patatna ta maiji guli pijadra khara hat nongmai ra khara hat ima ibenchina laujaraga na eta kapchandra dias kapchandra ta tauba achum badi moi porakadawni kari kumba dara puthoi ba mi che puthorakta badi mantri manona puthorakani moi darak ki mabuni darak lalo mane se mara sina haitari Paugi mifamadu ki tungda Nipkogi office tagi governor ki banglo tamna tongan ba demand singaloina na rally machatke rally atu da SIU hingat hangadabani ranjit transport kakadabani drug lalon ba thingna ba akan balo semu palel gi thaudok independent body amada thigatlalu drug ki thaudok ta sena ba airport authority sing charak piu haibana chingba wafum sing yawba memorandum amasu governor de pisinki Miman nadraba miyoy sing jatigi ichel da pusinduna mahusagi punchida tilhanaba makhoisu anoba thongna hapnanaba pandamda nomagi oiba mentally retardation gi matangda awareness program amangasi tayal pataleba state academy of training hall da pangthokre National Institute for the Mentally Handicapped Secunderabad na Social Welfare Department ka pulaga sinduna pangthokiba awareness program aduda Social Welfare Department ki Director TH Chitra Department asigi Special Secretary AK Sinha yauna tongan ba myoy kaya na saryake Director TH Chitrana Miman Nadraba Singh asibu hantana yengloidabani makhoi gi damakta sarkar na kari khudong chaba piba yabagi haibadu yengsinbagi thabak chathari makhoi gi damakta praja miyamna mateng piba tangai phade haike society sida makhoi si integrate tawraga makhoi su akoi gi normal oina leiriba angang singsiga mioi singsiga khena ba leite makhoi su makhoi ga manana leiri adegi masidai sida hairiba mentally retarded oiraba angang singsi akoi gi mental illness leiba kanglup siga makhoi sigi khena ba masisu mayam da khangana ba ad maroina masigi hairiba awareness sida tawbasida Thamiba koigi aim and objective ti mentally retarded oiraba angang singsi akoigi mainstream da pusalaklaga mana koigi normal oiba angang sing amadi normal oiba mioi singsiga chap manaba koigi normal life ama da pubirakna na ba adugi mathakta koigi government na paikhatliba akoigi mentally retarded maroina koigi differently disabled singi piriba benefit scheme singsi direct makoigi su sumba benefits koigi scheme singsi kana basi phangana ba honabagi damakta honabasi honabagi damakta sinba adugumba koigi program amani haina ai thamsage awareness adugi technical session da MIMSK head of department amadi faculty member yauna tongan ba resource person ahumna miman nadraba miyo singi damakta kari tawgadage habigi matang da wanganki
Lamdam sida thokliba tongan ba crime singa sigi matangda okram ibobina leiba ki wariba phiba masida achumba khongthang lokhat pagal loinana mara leiba sing matik chaba dandi pigadabani haina kanglei imalupna khangalagri Jerolis na makatana achauba phamnai basing amade masida chenari basing phaduna jairak pibangam daba haibasi sarkar leitaba ka chapmanare miyamgi uhul khangna chief minister okram ibobina achumba wayal tawgadabani haina dabi tawri Housing Manipur da thokliba tongan ba crime singa si matungda thoktana ba hona minarasi haina Jerolis na piltorgri Chawkhatpa santi leba samaj ama sembada nupa amasung nupi punna thong manana chatminnaba darkar oi haina Social Welfare Minister A.K. Mirabaina ngasi Manipur State Women Development Corporation Limited Imphal na sinduna tare suba phase gi thataruk chumna chatharakpa tongan ba hiramda pangthokpa training program pangthokpai thorom dhai krai Rural Women and Children Development Welfare Association Tabungkhoki Office ta pangthokiba thorom aduda tailoring, embroidery, weaving amadi computer gi vocational training program da saru yakiba trainee singda machine sing yanthoki thorom aduda Manipur Commission for Protection of Child Rights ki chairman A Nabachandra Social Welfare ki deputy director Syama Devi yauna tongan ba miyoy sing na saru yaki Wangang kibasingna nupida ahenba sakti pina bukona bada training program kaya pangthok pachangi training program sing asidagi hairakpa sinpham sing arembada manghanganu haina phongdok naki Minister Mirabaina Santileba Chawkhatpa Samaj ama sembada masa gi lokpham thokpa daita sing thamoi singna longalingi haiki Masagi ai leitabadagi ngasi tangjabi oina hingbadagi nupi singna ngasi mipan tangbagi hainabi ase oiduna lakpanina madugi hainabi adudagi ngasi di khaitang thaidokre haraga samaja masidaida nupa amasung nupi ani hingminari base masi chap manaba thong manaba samaja amagi nupa amasung nupi ani se sothadaba adugumlaba policy amagi makhada sangchaliba adumaina aikoi nupa anima chap manaba thong ama manaraga satminaba taragadi imung adudaida bana aikoi ina khunba oisanu wakhalon manadraba amadi aikoi senthok lambi manadraba wakagi karigumba khenaba kharadi adumak layeba tungda training program aduda saru yakiba trainee singda machine ga loinana stipend sing yanthoki MSF na aikoi ningthina lairik tamsi haiba academic campaign gi saruk ama oina class 10 class 12 ki parikha amade miyam gi yengduna oil pump sing na thau ningthina phangana bhona bi hairi blockade ki namada pump sing thong lo laga black the thau marang kaina phangriba asina takpade Manipur Sarkar IOC amasung oil pump sing gi mapu ga lotuna raga yonthok pani haibasi miyamna khangra bawa famni Manipur Sarkar na oil pump sing da thau piba gi matang da michang mikhai naiba gi khudam chapchana phangre miyam gi awaba kong na ba MSF na thau pump sing da yengsin bagi thabak sathabak loinana pump sing da leramba record sing adusu miyam da khangalakri Football Chawkhat Hanabagi Pandamda Tabungkhok Makhalekai da leiba TH Birachandra Singh Football Academy na sinduna lagriba February gi tang 29 dagi haugadoriba ahanba Geno Corporate Football Challenge Tournament asigi winner ISTV Network na oigani habagi chauna thajabelai haina network asigi team coach oiriba Neroka gi chief coach ibom jama de team manager ISTV Network ki president Khambasalam na phongdokre Team coach ibom jagi meeting makada network asigi team na chakhiba February gi tang kundagi sangak from the leba Neroka gi ground da practice chatharakibadu lagriba February gi tang kunganipal da hogadoriba tournament asigi opening match kidamak network asigi team na ngasidagi practice tawbole pre ngasi ayuk practice chatharingai da thangmaiban kendragi MLA Joy Kishan laktuna network asigi timbu mai pak nanaba yai famangol pibaga loinana lupa lising mangagi sel gi mateng panglamle network asigi coach oiriba ibom chana handaki Geno tournament asi ISTV network na soidana winner oigani habagi chauna thajabelai phongdoki akoigi handaki ISTV gi aina as coach oina lakda handaki performance ko 7 days book tawbida akoigi performance aina mi khara mai sam mi 13 14 mu phanguse adu husik se mai ma sarda ba back koi goalkeeper dum phare half back adi sa koi di performance phase pir kare le mam de koi sport da that go with the performance ai ya ada good performance pire koi striker ka ngang mai bari mga ya usia pa sara kare na khan Neroka team gi chief coach ibom chana ISTV network ki players singbu numit khuding gi angan ba ayuk tagi hauna
pung ahum lom tongan ba technique yauna takpi tambibagi thabak yamna kanna jathaki tournament asida saru yagadoriba network asigi players sing asoi angam yaudana ba network asigi president su oiriba aduga team asigi waina team manager oiriba khamba salam amade network asigi news gi coordinator oiriba aduga team asigina assistant manager oiriba th biswarsit yauna ISTV network ki general secretary BK Meitai amade atai executive member singna numit khudingi players sing practice tauribadu yengsinbagi thabak chathari Amaronda tournament asida network asigi saru yagadoriba players singna afaba performance pirakani haina team manager khamba salam na haike mahakna makata na phongdokibada ahing nungtil khaidana reality the base tauba pawi sinfamda leiriba pawmi singna asigumba yamna haitoi singthoiba mawongda telaba matam khara sida footballer amamam oirakpada apen bapoi haike hana sanaba horomdai matam de moi khoi gi staff singa yam lon pawmi na yam boibina sanaroi khalu bani dubu auja singjo le khoi ne logune ba sa ai leire manamdi ngasi moi practice kana to godi moi ngasi nu teni pani tuna tor kusida moi da masa da ball ga chana ba ama to ba ai ni sum u phangje ade khoi koso bi le ba khoi gi sargum cha su akan nu yang kana takpi da tambi na kan to masi mai khanjab da ya kun ai ya sa da singjo le khoi na janova hari ba challenge ka ba se kun logune he ba sa ai na khoi player singam ni am da singjo logune ba ya sa tam Infalis Commando na Laimeyom Jotin Kauba Chahi Kunga Mapalom Suraba Bamon Lekai de Gimioi Asi Maru Manga Yauba 9mm pistol Amagaloina Nangarang New Tombutong Makong Basketball Ground de Fare Haina Infal Iski SP na Thorok Pacherola Manakang Lagli Waheng Bam Lekai gi Mafam Singh Amade Rims Manipur University Uripok Kangchuk Road Amade Mayai Lambina Chingma Mafam Singda Chat Kigadaba Gari Singhe Parking Oishilakpadagi Nil Khombugi Chang Hengalakpamade Traffic Jam Namaram Oidana Accident Thokpadagi Khana Chaina Bamade Asopan Kaya Yauri Hari Oiragliba Piba Masida Young Socio-Cultural Union Wahing Lekaina Manipur Pollution Control Board ki Matengaloina na Ayuki Pung Tara Makaidaki Hauduna Pung Amamam Kudingi Nil Khombugi Chang Asi Kaya Yamna Wanglabaki Haiba Khangdokre Board ki Assistant Environmental Engineer Waikom Rosana Waheng Lekai ki area da noise pollution thokpagi chang asi disable 83 ki mathak ta leire yum kai leinaba mafam da normal oina disable 55 te ki 65 phauba aduga commercial area da na disable 55 te ki 65 phauba oigadabani hauzik oiriba phibam asidi khudong thiningai ni haiki the housing policy ogi commercial area ta level to noise level ni ka ti Lampel Pataleba RD Wingi Conference Hall da Nomugioiba State Level Consultation on Comprehensive HIV Prevention Care and Support Services Project at Central Jail Sajiwa Haibus the program ama pantokre Thoramatu the jail gi SP IK Muiba Max ki Project Director SK Chaurasian Chingba Mioy Kana Saruyaki Pantokliba Thoram Asiga Marilaina na Lamma Sida Khang Hairaba Mioy Singa paper pathoke Jail gi SP IK Muivana project asi mamang da pangthok pangamlam da badu handakti pangthok pangamle jail manu da nisha gi polom kaya fangi haiduna media da yaw liba wafam singdagi hauzikti yamna chekshile jail manu da nisha gi polom sing phangde hairi basida jail gi staff sing channel ba yawrabadi ain yoiba chairak pigani haki Drug addiction was very heavy in the state during the 90s especially. But what I want to say at this point of time is that though of course we receive a lot of prisoners who are drug addicts inside the jails from time to time, who have committed like theft, for example, or some kind of a petty crimes, just to get their, that daily shot of this the drugs. But the thing is that inside the jail as such, there is no such thing as drug being used by anyone. That much I can say. MNP Plus ki President L Deepak na hai ki bada project asi handak March thada phase ahum loigadori bani project asi packet pada Max ki director amadi jail gi SP ani bu yahan bagi damak thara paphongtoki
third phase da khoi sanction level port da khoi hoji lei se mathangi Mars program se loi dore aduna before that madugi du yorutringai da akhoi da kamaina khoi mathangi tarak pasi akhoi na kram mong da kamaina hena sanction la kanda madugi constraint gap adigi achievement nei na kanda hena phajo mong na khoi program se sanction ba yana wi da khoi program se tawja Taranithu Suba Sahimaga gi plan da higher education bu hena fagat hanaba Bharat Sarkar gi thausil bu hena mapung phanaba pandam da Numinini gi oiba higher education in India revitalization in the perspective of 12 5-year plan haiba hiramda national seminar mangasidagi Impal College da hokre UGC Directorate of Higher Education amadi Career Counseling Cell gi meeting makada Impal College na sinduna pangthokiba seminar hodopagi thoramda Higher and Technical Education ki Additional Director RKS School Impal College ki Principal RC Hamom Yauna tongan ba myoy kaya na sarugyaki Delhi University ki Lecturer Association ki hanagi President Vijender Sharmana Bharat Sarkar na mipung khudimag panghanna ba khona bagaloina na RTE Act thamduna Human Resource Chokhat hanna ba khonari haiki Seminar adugi Coordinator Randhoni na Human Resource Chokhalaba matamda Higher Education ki phibam phagatan bangamgani haiki Army ki Colonel Amana lupa crore taramangarong gi drug kona na fab haibasi laibak thibam sung Indian Army na khunaya sibu maru phukna mutatna ba makhal ama natraga ama sizinatuna chatharakpa aron bagi maikum hangdokpani masida atopa mathak thongba official singsu chenaram loi hainingai leite haina Communist Party of India Marxist Lenin Manipur State Council na thadrok pacherol amana hairi Nakalamarom da Bharat asi democracy chatlibra natraga Marcel Logi makada leiribra haibasi wang ama oirakle hairi phibam asida miyam pumna magna mikup nahum singna checksin ba matam yaure hairi Charkiba tang kungani thoi da Thangal Bazar gi Major Khulda Gyan mangduna leramba sakhangda ba ahl ama City Police na Rims Hospital da pukatuna laikan narakiba du ngarang numidang pung 8 minute tara mangarong chatpa matam da laikidre haina City Police ki cherol mana khanglagri Kanaguma singna laikidraba miyoi asigi damakta kupa marol khangbining labadi City Police Station da laklaga khanglaba yagani hari BCMI car rally Impal Phawduna chatkadoriba asigi mangwinana ngasi Tata Company gi Managing Director Carl Slim amadi makiloina be Shelly Slim ngasi Impal da thunglakre Mana Impal de thunglabaga Tidim Rota laiba Tata Motor gi showroom da chatuna showroom adu ki thabak thoram sing yengsin kre mafam adu da Industry Minister Govindas ka unaduna car rally asigi matang da wari watai sanaki NYK Thawal na sinduna Assam Mizoram Arunachal Pradesh amadi Manipur gi nawariba miyoi chamaga yankairom na saru yatuna thasigi tang kundagi numitare ni chumna chatharakpa National Integration Camp ngasi Thawal gi DC Complex Solution kre Loishin bagi thoramda Thawal gi DC Tiranjit Adaksha Surnalata yauna NYKS Impal gi Journal Director Ruibasu Saruyaki Kamasi manung da pangthokiba competition singi makong mathang taraba singda manamathum singyan thoki DC Ranjit na nahasingna amatawena punsinaba asingba kam ama pangthokpasi apaba khongthangni haiki should not go to the wrong path. Even somebody try to mislead you, this is my humble request. Whenever somebody try to mislead you to the wrong path, you kindly remember me. Their views concerning this thing. Voluntary blood donation awareness campaign cum blood donation camp ama Thawalgi DC complex ki mini secretariat pangthokre thoramadu Thawalgi DC Ranjit yauna marilena bamyoy sing Asha amasung nursing na saruyaki DC Ranjit na Thawal jila gi oina leiriba district hospital asi semdok sadok laba matung da blood bank ama hangdok na bkhonari haki Delerong United Front ZUF ki anishuba mapokumon thoram ngarang Tamenglong District ki mafam amada pangthokre thoramatu da ZUF ki Commander in Chief Janshui Kamaina chief guest oina saruyaki mapokumon thoram asiga mari leina na chairman apirakpa warol miyam da pathopaka loina na tongan ba cultural program ke asupangthoki Jingmi tami ani ki marakta hena nushina ba mari thamna bkhona bada achobu thodang loramba Sangre Shui Jimik Laikidabagi Ahan Baning Sing Thoram Ngasi Kongbal Kulda Pangthokre Thoramatu da MNF ki President Chingshubam Wangambi Leimana Fongdoki Bada Laikidraba Jimik Asina Hinlingai Matamda Chingmi Tamiki Damakta Sintaningai Batabak Thoram Kaya Pangthoklame Mahakna Laikidabasi Kanglaipak Miamgi Mangjabani Haki Indian Security Forcing Chatkro Haiba Miamgi Kongjang
थेंगमले हाइना आइना थिंख्रबा URF की सेक्रेटरी इन्फॉर्मेशन एंड पब्लिसिटी AKP बारेंगना थादोरपा चेरोल अमन हाइरे लैमखोंगे रेड शिल डिवीजन अमसुंग मंत्रीपुख्री की IG असम राइफल साउथना लैबाग असिगी मियाम अपंगबनी खंदुना लेप लैतना लाउदुनता लाक्लिबा नुसीबा मिटिंग पाउजेल लमदम असिगी मियामना थाजबिगेनु इंडियन सिक्योरिटी फोर्स की मखुतगी नानथोकपगी थौना लेहंद्रब मियोय कयाबो खुनाय असिगी मायोक्ता टेररिस्ट की ओइबा थौंसिंग नमफुदा चथहली हाइरी इंडियन सिक्योरिटी फोर्स न लेप लैतना इंसिंदुना चथहलिबा थौदोक कयागी मथक्ता ड्रग की वाथोक्तसु अचौबा सकलोन अमा लौरकले जेरोलस नमकाताना फोंदोरपदा चिंगलेबाग की मियामदा लुप असिना लमदम असिगी मांग प्रबनिंग तंबा हंजिनबा पांदम असिदगी URF न हंदोकलोय लमदम असिगी ई पाउ चेफोंग सिंगी खुथांगदा इंडियन सिक्योरिटी फोर्स ता सरेंडर तौखिदुना मसागी फिबम मांग प्रबा कांगबु सिंगना URF की मिंग मरक मरकता अचुंब थबक्तदी ओइदबा मवंगदा सिजनरकपा थेंगनरिबसि इंडियन सिक्योरिटी फोर्स के प्रोपेगंडागी लालोंग अमने मसीदा लुप असिगा करिंग बहिरम अमतदा मरी लेनदे URF के मिंग ताबदा नत्रगा पलकपदा कुप्थना अचुंब वायल तौबियु हाइरे चिंगलेपाक के मनिंग तंबा हंजिनबगिदमक मियामना लुप असिदा थाजबे थंबियु हाइना मखाताना अपील तौरकली वार्ड नंबर निपालदा लैबा मोरेगी हिल ट्राइबल काउंसिल की होल्दा नुमित हुमनी चुपना चथगदबा पब्लिक इन्फॉर्मेशन कैंपेन ngasi MLA DK कोरुंगथांगना हुदोखरे थौरमदुदा ADC मोरे अमदी कम्युनिटी लीडर कयाना सरुयाखे नेशनल रूरल हेल्थ मिशन की मतंगदा डॉक्टर नवकिशोर चीफ मेडिकल ऑफिसर चांदेलना मियामदा सुगाइना खंगनके SSA चांदेल की ADPO ओइबा कोइरेंगना SSA अमसुंग मिड डे मील की मतंगदा मियामदा खंगनके मोरे वार्ड नंबर 1 दा मई चाकपगी थौदोक्ता इमुंग कुंथ्रागा मापल्लोम की युम 19 अमंग अता थोकपदगे मियोय चनीरोम लेफम लेतबदगे साबल ओइद्रिबा मोरे टूरिस्ट गेस्ट हाउस यावना तोंगान तोंगान मफम सिंगदा चंगजफम लौदुना लेरे हिल ट्राइबल काउंसिल ना सरकार की पुंगनिंग चिंगसलकली तखेलंबम कुमार कोबा चाही मापल खक्ता ngairiba कक्चिंग वारीदगे चिल्ड्रन होम तागेलदा लैबा अंगांग असे ngarang चिल्ड्रन होम अदुदगे बुद्धि मंजूरी स्कूल दा अयुकी पुंग मापल मखाइरोम ताबदा चटखिबदगे हंजिलक्त्रे हाइरे माक फुट अहुम मखाइरोम वांगी मसम तेन कई वाउथांगबा मचुगी खोंग्राव असांगबा मसेटकी अंगोबा मचुगी फुरित अमलितके कनागुम्बा सिंगना थेंगनबिरबदी मनाक नकपा पुलिस स्टेशन दा सिंगनबि हाइरे BCIM कार रैली ngasi ayu pung mapal taba matamda jiribam da thunglakre jiribam gi ADC Y iboyana na car rally adubu harau tayamna opoloina na mapam adudagi amuk imphal gi damak lamthakre hari rally sida punna car kunyauna official marifuna sargyari Sajid tampaki tongan ba mapam anida tharamba popi pambising narcotic and affairs of border Manipur NCB Imphal amade guntramanga suba sam rifles ki kambugaloina na Chandel police na yamthatuna mangan khari Manipur gi saishakpa made film actor hoiriba mioi amada telephone gi khuthangda sel gi demand torokpa mioi ama laikai miyam na farga warakre Faraba mioi adudi mongjam nanau chahi kungamari apokpa M mangi yumnam khunodagine Faraba mioi adu rising knowledge club khuyathung na wahung pahung chathraba matungda police ta sinakre hauzik sanabgi pa ngasi sanabgi pauda KSC nambule na second trophy ki winner oikre M Manindra Memorial Trust na sponsor toraga amofa moirang na sintuna moirangi multipurpose higher secondary school playground da punna team tarani thoina sor yaduna chatharakpa tournament asig roshin bagi thoramda MLA T Mangi Babu MLA E Chan ex MLA Dr KS Lokensu thoram aduda sor yake Final match ta KSC Nambulena SSU Sinjamaibu goal amasinoda thoidina winner oikibani KSC Nambulengi amatangareba goal adu match adugi minute humbudra taruk chatpa matamda G Nulkol Simna Chanduna mai pakibani Tournament asigi best player da DM Raugi S Robindro fair play da Trau top scorer of the tournament na KSC gi Mangchalal Jinna oikre Runners up Taraba SSU Sinjamai da Lupa Lising Kuntragaloina na trophy aduga winner oirba KSC Nambulenda Lupa Lising Yankai Galoina na trophy piki
Football Chapkat Hanapaki Pandam da Tabungkok Makalekai de Leba TS Birachandra Singh Football Academy na Sintuna Lariba February Tang Kunganipal dagi Hogadoriba Ahanba Geno Corporate Football Challenge Tournament Asida Nagamapal de Leba Apunba Fitness Center Susaruyana Bagidamagda Tau Ground da akan bamong the practice satari Challenge Cup Asi Matang da Apunba Fitness Center ki Managing Director Y Hamlet na Football Tournament asi Makoina Mai Park Pangamgani habagi Thazaba Pongtrokli Amaromda Hero Foundation Amade TS Birachandra Singh Football Academy na Sinduna Aduga Classic Hotel na present Toba Hanba Gino Corporate Football Challenger Asigi Ahoba match ta ISTV Network Amadi Manipur gi Film Star Singer Sanargani Puna Team Taranipal na Saruyaduna Chathagadaba Tournament Asigi Damak ngasi Hotel Classic Tar Tournament Asida Saruyagadaba Team Singe Manager Meeting Pangtoktuna Fixture Gidamak Sudro Tokre Maduda Group Taru Khaidokuna Group Amamamda Team Ohumna Lambatong Nagani Tournament asi League Cum Knockout basis da Chathagani Tournament se Hodopaki Thoramda Manipur Legislative Assembly Speaker TS Lokeshwar na Hodokani winner Dalupali Shingyangkai Amadi Atai prize kaya suyauri Tournament asiki convener Hero Thokchomna Tournament asi corporate sector dalaiba employees singna makoigi matam chillaba duty singbu ngahak refresh tawna bagi pandamda amadi football bu hena chakona bagi pandamda pangthopani haina phungdorki Andhra Pradesh ta Indian Bodybuilding Federation gi meeting makada chathaba Junior Mr India amadi Master Mr India da Manipur gi bodybuilding team na team runners up tarkle 60 kg category da H Santosh na second place 70 kg da W Kiran Singh na second place tarkle hari Manipur Cricket Association na Sinduna Kumanlam Park Cricket Ground chathariba MCA Under 14 Cricket Tournament ke ngasi sanaki ba match da MCA na draw kwakatel bu wicket tare tamaithi pikre draw na over kungahundoi da wicket loina turaga run marbudra tare lobangam ke madugi pakhumda MCA na over tara mangaga ball amada run chama score tawduna mai pakibani match asida MCA gi AK Khagemba Singh na man of the match takre Hauzik ngasinomi ko iba ay ngasagi pau. ICAR lampel pati fangba pau gi matung ina ngasigi khwaidagi saba degree Celsius kungamapan dasming nipan khwaidagi ingba degree Celsius nipan dasming manga. Nungsitaya wesing maningchang ayukta chada marputara nungthildana chada kungamanga nungzugi chang nil. Hauzero ga damarwe ba pau amana. Palel degi drug phabagi kesta MLA TN hawki ki bachan pa tener badagi police na drug ka kwana na fare. PLA की बॉम्ब की अटैक ता आर्मी में सीरे अहम सोकले अमदी सेकंड ट्रॉफी की विनर KSC नंबले न ओरे ISTV ने पिजबा पाव मता हसलो जरे मिंग ताबी बिसुंगो मुकाना कुंजरी